Hello guys, welcome back to my channel. Ngasi aina haijagadriba si mangda awangba mafam amadegi tarakpa adubuneba. Mangda awang mafam dei tarakpa si chingdegi ondharakpa yai adegi awangba stair degi ondharakpa yai tarakpa yai adugumba singduneba. Asisi karamba matamda oigali haiba matamda punsida insecurity feel tawrakpa aduga punsida isagi control manglakpa akiba ama isaga loinana chatli. Punsi amada control tawba ngamdaba manage tawba ngamdaba punsida stability thamba darkar oire habegi message suneba aduga isagi akiba ama laibagi tawriba thabak tuda ifat hadaraba matungdasu asije kanagadra kanaroidra haina khanbagi chingnaba aduduneba haidi sije punsigi da oibe yai relationship da oibe yai thabak ki mafam da oibe yai ekoina fail oiradra aikoina pamliba panthungdu yauba ngamaroidra haina khanba adugumba singduneba aduga pot khudingma control tawbagi mahutta aikoigi khutta leiba adutang tawba aikoi khutta leitaba potudi control tawnabu hotnaba isaruk pudi let go tawbi khibako aduga opportunity kaya miss tawrakpa yai haibagi shu message amaneba habedi opportunity kaya miss tawba habedi aikoina wrong decision lawrakpa gumba adugumba singdo aikoina kainoma thaba ma tawramdaida phajana khantharaga tawba ma darkar oire habegi message neba. Thank you guys for watching my video. Please subscribe my channel and do likes and comments.